Assam Chief Minister Dr. Himanta Biswa Sarma na Barak Tampaki Khongchat Lakipur yauna tongan mafam singda lupa crore satret ka kunthagi tongan ba project sing sangaba amasung urep yung tamnagani masigi damakta hayeng March ki tang ama irai numita Assam Chief Minister Dr. Himanta Biswa Sarma silcharda thungnaragani mahaki khongchat asiga mari leinana Lakipur constituency gi manung sanbada leiba labok sa bagan gi lampakta asoba mifam amasu pangtona ba sem sakre ngarang jumse kisan namita laboki lampakta pangtoki ba pau gi mifam amada Lakipur gi MLA Sri Koksik Rai na hai Chief Minister gi handaki khongchat asida Silchar Medical College Hospital da Assam lengak amadi Tata Care na lupa crore chani ga jangkhai manga changna saba loiraba cancer hospital ama sangagani Ramkrishna Nagar da lupa crore sangwa go mutra jangna sagadaba Karimganj Medical College Hospital Bhumi Puja tauba loinana Lakipur gi nungpau turel mathakta lupa crore satruka lakh kulhumdoi changna saba loiraba Shahid Nandasan Singha Bridge hangaragani MLA Sri Koksik Rai Nahai Mukhyamantri Dr. Himanta Biswa Sarma gi khongchat asida Lakipur constituency da sawrakna lupa crore samri gi chawkhat thorangi project sing sangaba madi urep uyung tamgani masigi manungda Lakipur Police Station Lakipur da G+5 Mahokuma Office saba lupa crore sama kuntare changna sagadaba pamung sama legadaba Lakipur District Hospital pung kunmari isingi kudung saba pina namba Amrit Prakalpa irrigation gi project sing bina kandida Model Degree College ama saba Lakipur Town Mayolda Gaurapat lambi semkatpa saba ganda ambulance jangkai humdoi piba asina singbani hari ayeng Chief Minister Dr. Himanta Biswa Sarma na numijung mapung tarani thoida labok sa bagan gi lampakta laktuna thauram asida saruk jargani mafam asidagi mahakna virtual oina Lakipur gi project sing sangaba amadi urep uyungi thauram sing pangthokani hairi masida sawrakna miyoi lising kunthra mangaromna saruk jagani haina MLA Sri Koksik Rai na paumising da phongdoki